ꯃꯁꯦ ꯃꯨꯗ ꯃꯨꯕ ꯑꯃꯨꯖꯥꯎꯗꯨꯅ ꯍꯦꯛ ꯂꯧꯕꯅꯤꯀꯣ ꯍꯣꯏ ꯃꯥꯅꯦ 상금 닫게 미스 대박 미스를 남기도 미스지랑 정호 야니 럭토라누 이카이전에 비겠다거든 라오 정호 라오 커피 타오세 시련이니 뭐 샤이누 비고는 하이지 망아니 자카우버 여우드링아이다 이반 타부 인바이트 라에도니 군야가 염절라 그래 봐 군나봐 뭐냐 슬로이래 세끼는 했는 거 보면 쳤다 하이 누구 가이로 나 거의 아이언벌기 뚱아더니나 군야가 염절라서 가이로네 좀 뽀뽀 군들 계시고 가이로 리엠네 로비로 세야 제 리엠네 로비로 렘 빌드 보르가나 아미슈 할라 고통 염사고 그들 가면 쓰지 아 얄바니 니가 뭐하니나 시자옹 이래래 이것이 아야 누가 양 들어 미다니다 땅에 다 젖어놓 나짜기도 레레 이마 난 강근이 sak pawudi ay gapawda yam na pakani mayam bo krum 타자박이 멍마다 상금 닫게 Angang bagadi yam haire ko yam thazadi kaino nga sidi yam romantic o sila iko Sir, ay kayam luna tinasabay imanaba malakadol batang talis da luhongdori magi ben pangtok 가다 보이는 는 변방들이 뭐 Sir, ay kayang long kongdong batar ko da matamdo da sen di awab do kaitang kokja na ba husi kutal lering da karga pangtok pa hugjaman isa 쟤네 마수 미 공이나 루홍바이 아사가 좀 떠오리네 그나 오늘 비게다 봐 ꯅꯨꯡꯁꯤꯕꯤ ꯎꯅꯖꯒꯦ ꯑꯩ ꯅꯨꯡꯁꯤꯕꯤꯒꯤ ꯑꯣꯖꯥꯅꯤ 야니 아이 ꯀꯧꯊꯣꯛꯆꯔꯦ ꯁꯣꯝꯗ ꯉꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ Lucina Haima oza yam thazadi natene nang musibu kathai de phiro na ba 시수네 와나네 거기 mamala kegi cheingbido mongode wareni piu ya da dang ko ba yam paksari pakchani sibu seleba thabok laibo nang una ningman gidana ne changya na ban seleba hoine 이마 호흡이 안 떨려봐 어떤 거는 나야 붙게 가니 이마 야 내가 그래 신경 상도 부족 빌어 아니니나 가만 지연세죠 하 아줌마 가만 찌르려고 하겠네 맞다 브라 아야자 아디야 그이노 야스금 염드레 mây cho một khể na chiên cho một nhóm đây aya कोई बात समझ में थोड़ी ना आती है बोलो कि ये करो वो करो टाइम से आओ यहाँ मत जाओ लेकिन तुम्हें तो बस कुछ भी करनी है अपने 테크놀로지야 ꯀꯅꯥꯒꯨꯝꯕꯅꯗꯤ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕꯁꯦ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯀꯠꯊꯣꯛꯂꯣꯏ ꯀꯠꯊꯣꯛꯂꯤꯕ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯈꯔꯗꯤ ꯉꯥꯡꯈ꯭ꯔꯅꯤꯍꯦ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯏꯕ ꯌꯦꯟ ꯀꯥꯎꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯔꯝꯕꯅꯤ ꯑꯣ ꯑꯩꯅ ꯅꯪ ꯖꯒꯣꯏ ꯇꯧꯍꯜꯂꯤꯁꯤꯗꯤ ꯌꯦꯟ ꯀꯥꯎꯅꯅꯕ ꯁꯤꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯃꯥꯟꯅꯕꯁꯤꯡ ꯇꯥꯔꯒ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯕꯅ ꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯌꯦ
ꯑꯩ ꯃꯤ ꯑꯣꯏꯅꯤꯗ ꯂꯥꯏꯁꯅꯥ ꯑꯩ ꯃꯤ ꯁꯣꯏ ꯑꯣꯏꯅꯤꯅꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣꯕ ꯅꯪꯅ ꯃꯤ ꯑꯣꯏꯗꯣꯏꯁꯦ ꯅꯪꯅ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯊꯥꯖꯧꯗ ꯑꯩ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯉꯥꯡꯉꯣ ꯅꯃꯥꯏꯅ ꯃꯤ ꯁꯨꯛꯇꯣꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯕꯗꯤ ꯉꯥꯡꯉꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯅ ꯈꯣꯡ ꯊꯤꯟꯗꯅ ꯈꯅꯥꯎ ꯀꯪꯈꯩ ꯉꯥꯡꯉꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅꯔꯨꯕꯩ ꯐꯅꯤꯡꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯁꯦ ꯃꯤ ꯑꯣꯏꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯂꯩꯇꯃꯤꯅ ꯆꯥ ꯑꯃꯨꯛ ꯍꯧꯒꯠ ꯕ꯭ꯔꯁ ꯑꯃꯨꯛ ꯇꯧ ꯅꯪꯁꯦ ꯀꯣꯜꯒꯦꯠ ꯇꯦꯡꯅ ꯄꯣꯛꯄꯅꯦ ꯑꯩ ꯆꯠꯂꯦ ꯂꯥꯏꯁꯅꯥ 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 ꯇꯧꯈ꯭ꯔꯦ ꯃꯣꯗꯤꯐꯥꯏ ꯕꯦꯡꯒꯜꯗ ꯊꯥꯗ 80 ꯗꯤꯒ꯭ꯔꯤꯗ ꯎꯪꯉꯦꯗꯣ ꯀꯩ ꯉꯥꯡꯗꯈ꯭ꯔꯦ ꯀꯊꯤ ꯉꯥꯡꯈ꯭ꯔꯦ ꯑꯃꯨꯛ 이 가라디네 겟까지 톡 가우스되긴 유직 아버님이 저그 위장부금 정하거냐 맞지않은 비례 보라 돌아디 유직 막락 맞아지는 닉들 레이니세 닉들이니 Kana dulu aja. Ha, kana. mana sum hairam mane Hey, tau nu malam nga. Na kon kangi. Na klag a chobudo nikani. Yam thun chalo. Nung sibi gi tongan da malang bagi punsi bikam nagi abdo. Ai thon ninge. Chalo chalo. Chalo, na klag ba chobu singo nikani. Chalo di chalo na. La omni Kai kan da si na to kani. 제베마 마파마세 제베마기 윰데데 자실라 कहीं हाँ नोई तो शिकाई रो ऐ क्या बात है चलो नंग चलो 라 가려데 자실라 ऐ ये तो हाँ मैं बात करने में खाबे 제베마고 가운데는 파이드네 짤람바다기 마파마시다 보라구나 니마는 나보 나기베네 करी ऐ वो गाँव फाइल सब कहीं रो ऐ वो गाँव फाइल सब कहीं रो हाँ ऐ वो गाँव फाइल सब कहीं रो 남미로 가비네 너 빠시 가비 너 빠가이나 가비네 बेमा 나 tondu siki bakta na wanda bo kariya tondu siki bakte ba hoy tabang mi ul karagi ma tondu siki pe ya ha nang ai jahi manga tarung chine tana luhong na lari jinang na tondu nom da siki pa pu de chalo Hi, hello. Sak phao di ti na pie. Hello. Eh, noi sak ti sai ko.